US की President Donald Trump na PUKHATLak-KHIBA Ceasefire ki WAPHAM Israel Amadi Iran Anigi Marakta YANABA PURAKTUNA Ceasefire Chathabada Yannakhre HAIRI Hiram asiga mari lainana AP na piba report amana hai Iran na Qatar da laiba US military base ta missile attack chatharakraba matung numit 12 chatharakkiba Laibak Anigi Marakta ukhanabagi pibam adu loisinaba US ki President Donald Trump na ceasefire ki WAPHAM asi PUKHATLak-KHIBani President Trump na PUKHATLak-KHIBA WAPHAM adu nakal animak na yanaraba matung ceasefire chathanabada laibak animak na yanakhibani hairi hiram asiga mari lainana Israel ki Prime Minister Benjamin Netanyahu na hai President Trump ka khutsamna duna Iran ga bilateral ceasefire chathaba asi Israel na yakhre hiram asigi matangda mahak na ngarang numidang Israel ki security cabinet da report tamkhre numit 12 ki operation asida Iran gi matakta chathakhiba operation adugi pandam phangma ngamle haina mahakna security cabinet ta thamki karigumba Iran na ceasefire gi chana kanglon hungaw naraklabadi Israel na madugi chap chaba paukum pigani haina mahakna phongdoki haina pausina makhatari